Ngasigi maroiba pauda lakadorbe mikalda Congress na amuk hana government semlabadi thabak pangtriba na sing thabak pibada ahen bamigeng tamgani haina je minister Okram Ibobina phongdokre Manipur miyam da hauzik thau phongdabagi awaba lehelibase Indian Oil Corporation na thuan bani haina Transporter Driver Council na maral siri amade UNC na terminal oy beho sagal basi migeng changrabadi kanglu basel gi marakta pamdaba thudok thorpe ai haina luk kaya na phongdok narakli kurumjari ISTV pau miyeng tabi basingbu taram nokjari hauzik pau sandung pijari Larik Hairaba Tabak Pangdriba Naharol Singh Matau Karam na Tabak Pigani Haibasida Gamen Asiki Kok Chipa Amani. Karigumba Gamen Asina Lakador Mikala Sida Amukana Government Semlabadi Tabak Pangdriba Nahar Singh Tabak Pina Bahona Bana Kwaidaki Marueva Toksil Oikani Haina, the Minister Okram Ibobina Fongdokre. Veterinary and Animal Husbandry Department ki Makada Imphal West ke Kumbongda Saba Central Poultry Farm Amasangapaki Thoramda Wapamasi Chief Minister na Fongdokibani. Thoramadida Deputy Chief Minister Gaikhangam, Commerce and Industries Minister Govindas Konthojam Kendragi MLA K Saruyaki. Chief Minister na makatana Fongdokibada Nipung Kudimakta Government ki Thabak Pib Haibisidi Oitoktaba Maramna State Asida Thabak Phangdabagi problem asi Government Asina Hakchina Lawi. Government Asida Entrepreneurship Chaukat Hannaba Konabada Ahenba Miteng Changri. Thabak Phangdabagi Kudong Chadabasi Lehendanaba Manipur Startup Policy State Cabinet na Handak Tawarep Laure. Policy Sing Makada Kusha Haiba Anobo Wakalon Sing Chenba Adumapu Masagi Industry Haudok Chanabagi Matik Java Senfam Lejadaba Naha Singbo Industry Hausanaba Mating Pangani. Veterinary Department na Policy Sing Makada Kungangi Area da Chawna Thabak Pibangangani. Atenba matamgi poultry training piduna state asigi mapandagi poultry gi pothok sing pusilakli basi hantahanbagi mateng oikani masina aikoi gi sel tungi phibam dasu awanba mapurapang ngangani haiki small capital ama invest awrga akoi gi chainau singsi thabak piba yaba area amaneba sidaida akoina akoi chainau singsi ngasigi sugumba central poultry farm se masida masigi skill aduga masigi innovative oiga masigi trend si masida tawbiraga isainau singsi thabak pinanaba hotnabada amna maru oiga center ama aigi oiragani sagi resource senthok lambi si piba targadi income lakpa tabani mapana chatkido paisa jingsi ikoida tumhoga tabani aduna koi mayam sangna hotnami dana koi ki thabak phangdaba isainau singsi thabak pinanaba hotnami nersi Deputy Chief Minister Gaikhangamna Government Asina Department Singi Thabak Thoram Singi Phibam Phagal Handuna Masigi Kanaba Miyamda Phangananaba Thorang Kaya Lokatle Matam Kuina Kauduna Lairuraba Project Kaya Loishinduna Sangagadabata Mangaire Miyamna Government Asida Cooperation Pibiduna Government Ki Infrastructure Sing Isagi Nikhana Masigi Kanaba Aikoi Kudimangna Lominana Honasi Haiki Govindas Konthojamna Chahi Taragamanga Sida Government na Thabak Phangdabagi Khudong Chadaba Lehendana Bakwanarpagi Mai Pakpagi Khudamni Bisnupur amasung Thaubalda Industrial State Hangduna Thabak Hokre Lemauriba District Singdasu Thabak Ayamba Loire Haiki Masida Khudong Chaba Ahanba Phangdoribase Aigi Kumbongda Laibiriba Thabak Phanghodaba Short Course Ki Veterinary Gi Adugumba Training ga Chatluban Haron Kaya Dugidi Masi soidan nongmadi mit mai pangba du oigadoribani haibagi wakalona si khanbire haraga protect tawbiba sense of belongingness laibiba masida lakadoriba thabak thorom sing asida mayamna sohojok pinabiu Hauzik Manipur miyam da thau phangdabaki awaba lehelibasi Indian Oil Corporation na thuan banhaina Transporter Driver Council na maral siri Ngasi MG Avenue da laiba Council gi office ta pangthokpa paugi mifam amada President Ranjit na IOC Authority na National Highway animakta transporter thamdabana miyam na thau phangdabaki awaba mayoknabani National Highway singda economic blockade lairabadi asigumba thodok asi thengkhang kaya da thingnaduna lakrabani adubu IOC na Impal Jiri lambi da thau gi oiba transporter thambaki wafam laitri
अदुबो अनौबा टेंडर अमसु कौरिबसिदा इम्फाल सिलचर चटलगा रामनगर अमदे गुवाहाटीदगी थाव पुरकनबा रेगुलर ट्रांसपोर्ट कॉन्ट्रैक्टर अमा हाप्पा मथौ ताई मसि तौदबना इम्फाल दिमापुर लंबीदा लाक्पा थाव पुबा गाड़ी सिंह पनबगी मरमने थाव वालक्पा कांदा मतम अमदे हेक्ता थाव पुरकपा ngamnabadi होनद्रगा गवर्नमेंटा थाव लेत्रे गवर्नमेंट तौबिरो हाइना थैदोक्तुना लेरे तसेंगबदी मदु मखोइगी मथौनी FCI na highway animakta transporter hapangamlaga IOC na hapangamdriba karigino masida Manipur government haiduna tawhanba mathau tai hai anauba tender sida Imphal Jiri lambi da contractor haptuna yamdrabada gari nifu yankairom chang nai na chatlalabadi miyamna thau phangdabagi awab leiroi amarom da blockade laglaga Imphal Dimapur lambi da chatlamba gari sing Imphal Jiri lambi nungshire लंबी यादब मतमददी कनामतना थौसाखिदबनी मसिदा TDC ना क्रेडिट लौनिंगबगी वाफम लेते TDC ना लंबी असि सेमलमद्रबदी ngarang जिरीदगी थोरखिबा थावपुबा गाड़ी सिंह इम्फाल यौरप ngamlamloi लंबी यादबगी अवाबदी मियामना काउख्रगा थाव लाकपगी नुंगाइबरोमदा लेरे गवर्नमेंट ना लंबी असि सेम्बियो हाइना हन्ना हाइजखिबगी मरवैबदु गवर्नमेंट ना खंगलमलगनी हाइखि होजिक मणिपुर गवर्नमेंट ना IOC की मथकता सब साबा हाइबा NS 37 सिदा होजिक अनोवा टेंडर तौरीसिदा हाइरिबा रूटसिदा ट्रांसपोर्ट कॉन्ट्रैक्टर अपॉइंट तौरगा रेगुलरली हाइरिबा रूटसिदा गाड़ी चलनबा मदी गाड़ी यांखै मुक्त ओरगसु चलनलगा सम थमगदी अवाला बासि लैरोइदबनिबा मसी खांना ngasi फावबा थबकसे पाइकटबो उदे अदना थाव तांगलिसि IOC की हायर ऑफिशियल सिंगना मसी तौबम थोकबा मणिपुर प्रजागी दमकता खल्लगा थबक तौदबदगी मसी थोकबनी मणिपुर की अपुनबगी सक्तम कायहलोय लौरंबा सेंटर मसुंग मणिपुर सरकार ना लौता नरिङैदा UNC ना कम्युनल ओइबा इहौ सागलिबसि मिदेंग चंद्रबदी कांग्रेस मसेल की मरक्ता पामदबा थौदोक थोरकपगी दायित्व BJP अमसुंग कांग्रेस सरकार ना पुगदबनी हाइना सिविल सोसाइटी ऑर्गेनाइजेशन सिंगी लुचिंगबसिंगना फोंदोकनरकली UCM की प्रेसिडेंट एलांगबम जॉनसन ना सुप्रीम कोर्ट अमदी हाई कोर्ट मणिपुर ना बन अमसुंग ब्लॉकेट असि आइन यादे मसी चथरिबसिंग मथक्ता एक्शन लौबा याय हाइरबसु सरकार ना करिमता तौदना लैसिली मणिपुर की अपुनबगी सक्तमबो राजनीति की खुलाई ओइना सिजनब तोकदबनी मदु नत्रबदी पामदबा थौदोक थोरकपगी दायित्व कनाना पुगदौरिबनो हंगलगली मणिपुर हाई कोर्ट ना ngasi ngarang akoi 2015 da amu chap chap action lokhulona center amasung state da madu direction pirisi bawda state na tawdragadi magi political compulsion na hena lungidana leibak ki issue dagi leibak miyam gi awabdagi hena lumna haibi wafam nu lae adu oitaragadi yam lemna akoi ngamdre akoi leibak sason tawba ngamdre chalaiba ngamdre hairaga maduda pothaba na hena tokthokpuna hena phagani na khalle tungba thengkhang kya da kasu leitaba matter sidai sida UNC na tawningbada tawsida manipur sarkar na tawdaba haibase masi madi akoi laibak thibani aduna ko UCM की माइकई की akoi appeal si tawjari sarkar na yam thuna wangang da bida akoi tawgodaba thabak to akoi tawbiro maramdi natragadi akoi chumna akoi tawnaba hotnari haibado madudi miyam thajaba hela hena puning khosau narakani अमुकोगी एडवाइजर डॉक्टर वाई मनी खुमाना मणिपुर से कांगलुप कयाना पुनः सेमदुना लेमिनरपने UNC ना मखोगी खुदोंग चाब लौननबा इकोनॉमिक ब्लॉकेट पो खुलाई ओइना सिजनरपदगी तंपाक्ता काउंटर ब्लॉकेट चथब हौरे मसिदा थोरकपा अफफते की दायित्व मणिपुर सरकार अमसुंग भारत सरकार ना पुगदबनी हाइना फोंदोरकली UNC की इंटरेस्ट की दमकता मी लाख कुंत्रे कुनिपान दा मसिदा अवाबा पीबाय बसे मसिदी यामना मेच्योर ओइदबा यामना सिविलाइज ओइदबा यामना अनडेमोक्रेटिक ओइबा अदुमा खोंचंग अमनी हाइबसे मसी अइना थमनिगी दरकार लैबा एसेंशियल कमोडिटी मयाम होजि फगिलक्त्रे मसिना मरम ओरगा मियाम जे नोंगरोमे को शाउनबा मै हेकलै मसिना करी लाकनी लास्ट मसिगी इंपैक्ट कम्युनल की ओइबा पोट लाकदोनेबा सेंट्रल ने डॉक्टर कदी अखोना तवया करी लेगे से सिमौदा पब्लिक इंटरेस्ट मियाम की इंटरेस्ट तब तबम तो उदे सिना ताकुदी अखोय टोटली अखोय लेपक्से गवर्नमेंट लेत्रबा अदुंबा लॉलेस स्टेट अमा ओइरे हाबसे मसी अइना थमनिगे कंगलामै की प्रेसिडेंट वाई लेडिक लेमना चथरिबे इकोनॉमिक ब्लॉकेट असे प्रजा सिंगना खांगबंगंबगी पनखै लांथोखरबदे कम्युनल मानब खोंथांग लाकपयाय स्टेट अमसुंग भारत सरकार ना अमना अमदा मराल इंथुकनदुना लेरबदे मदुगी अफब फॉल ओइगनी थाजदे मैतै सिंगना खुदोंग चातब कया मायोंगनरबसु लेमिनरिबसिंगी खंदुना ngasi phawba khangduna lakli haiki
तुमिना लैथोक्तना बन बोरकेट तौरिबा मिसिंगी मथक्ता अखोय थौना लेना सिंगी होइगेरा तंगी होइगेरा लाइरबा बजारगी दमक्ता खंबियो खंदबा तारगदी लुपना तराइना लौरोय लुक समिलरिबा मणिपुर द पुन्ना समिलरिबा लुप मयांगा कोनना मसिगुंबा मणिपुर की अइना पांबा अमखक तौबा माना पांबा अमखक तौबा अदुदगी अइगी अपामदो थुंगदरकांदा तोंगान तोंगाना फुरुकी इसा खक्तगी यंगबा इसा इतोमदगी यंगगा वांगांगबसे अखोय ताबगी थौना लेरक्तरे UNC na hauzik chathariba economic blockade asigi khudong chab lauraga lalonba singna mamal hen yonba ki mayokta MSU na changchilaki ba drive tangasi MG Avenue da dukan phamba amadagi matam helaba pochai mayam ama khongalaga mai thaduna mangan kre chengchak hawai yonba dukana du Karan Singh Kauba mioi amagini atai dukan singdasu adugumba polam sing yonbra haina check tauki loinana thong londuna leiba dukan singsu thong londana ba khangan ki MSU की ऑर्गेनाइजेशन सेक्रेटरी शोइबम अनिलना चाबदा मची ओइररोइदबा पोलम कया योन पर दुकान असी फूड सेफ्टी डिपार्टमेंट ना मतम चाने यंगसिनबिउ ड्राइव असी मखाताना चथखिगनी दुकान फमलिबसिंगना तौनिंगबत तौब थवंग मखाताना तौबिगनो अमरोमदा UNC ना सु ब्लॉकेट असी अथुबा मतमदा हंदोपिउ हाइके सु लैरिबा खगी मतंग चुनद्रबा अदुगुंबा पोसैसिंग असे मसी योलिबा खोलिबा सिंग असे मणिपुर सरकार की माइकैदगी कन मियेंग तंगबिउ हाइबो खै एमसु की साइड तगी आपिंदो प्राइम मिनिस्टर नरेंद्र मोदी ना हानगी लुपा चमगा चटपी अमदि लिसिंग चटपी चटनररोय हाइख्रबा मतुंगदा हौजिक ओइरगलिबा मियामगी खुदोंग चादबा सियेंगलगा ngasi भारत सरकार ना पॉइंट 8 यावबा अनौबा चटना कांगलोन अमा पुथोखरे चटना कांगलोन असि हयेंग नवेंबर की तांग 19 दगी चटनबा होगनी हाइना भारत सरकार की इकोनॉमिक अफेयर्स सेक्रेटरी शक्तिकांत दास ना मीडिया दा फोंगतोखरे मागना हाइकिबदा हानमियोय अमदा नोंगमदा महाकी अकाउंट तगी लुपा लिसिंग मरिगा चमंगा लौथोपा यारंबदु लुपा लिसिंग अनि दगी हेन याररोय लौमी सिंगना चयोल अमदा लुपा लिसिंग कुनगमंगा मसागी क्रॉप लोन दगी लौथोपा यागनी लोहंगदबा इमुंगी मियोय अमगी अकाउंट तगी लुपा लाख अनि मखाई फावबा लौथोपा यागनी सेंट्रल गवर्नमेंट की एम्प्लॉई ग्रुप सी द लैरिबा सिंगना लुपा लिसिंग 10 फावबा सैलरी एडवांस लौथोपा याबगी अयाब लै हाइबना चिंबा पॉइंट 8 अदुदा वाफम सिंग यावरी हयेंग इम्फाल यावना अतै डिस्ट्रिक्ट सिंगी ऑयल पंप सिंगदा पेट्रोल किलोलीटर चामगा हुंफु डीजल किलोलीटर चामगा मरफु मियामदा फंगनना बंगसी एलोकेशन थोखरे थाउयनगदबा पंप सिंग इम्फाल ईस्ट की ओइना पेट्रोल पंप निपान इम्फाल वेस्ट डिस्ट्रिक्ट की ओइना पेट्रोल पंप कुनगनीथोय थौबाल डिस्ट्रिक्ट की पंप निपान बिष्णुपुर डिस्ट्रिक्ट की पेट्रोल पंप मरी तमेंगलोंग डिस्ट्रिक्ट की पंप अमदा थाउ येंगनी हाइरी जैरेक्स द ऑल मणिपुर वर्किंग जर्नलिस्ट यूनियन के मेंबर सिंगी थाउ हयेंग अयुक पुंग 8 तगी 10 फावबा संगाफम द लैबा इम्फाल ऑयल एजेंसी द येंगनी हाइरी यूनियन के मेंबर सिंगना गाड़ी मचा की लुपा चहुम अमदी अचौबगिना लुपा चमंगा की पेट्रोल लौरबे यागनी हाइरी माइनॉरिटी खक्तगी ओइबा डिपार्टमेंट अमा थंबियो हाइना मतम सांगना तकनदुना लाकपदु थेंगलबसु थेंगना गवर्नमेंट असिना MOBC दगी तोंगानबा माइनॉरिटी डिपार्टमेंट अमा हांगदोरपबु ऑल मणिपुर मुस्लिम वेलफेयर ऑर्गेनाइजेशन अपेन फोंगदोखरे हतादा लेबा ऑफिस ता पांगथुकिबा पाउगी मिफम अमादा ऑर्गेनाइजेशन असिगी प्रेसिडेंट अब्दुलना मवोंग मरिल ताबा डिपार्टमेंट अमा ओहेननबा डायरेक्टर की फमसी IS कैडर अमदगी ओहनबियो अमरोंदा गवर्नमेंटना मोबेक्स मुथना बखोनरिबसे मुस्लिम मियामगी येंगलका हंदोपियो लिसिंगनी तरागमरीदा चीफ मिनिस्टर अमदे MP डॉक्टर टी मैनना वकफ बोर्ड की मथक थंगबा बिल्डिंग संगाबदा इम्फाल की एरिया अमदा मुस्लिम सिंगी ओइबा मार्केट कॉम्प्लेक्स अमा सागनी हाइना थाजब पिखरगा ngasi फावबा थबक ओइना पांगथोक्तबसी माइनॉरिटी मुस्लिम मियामबु अपंगबसिबनी अथुबा मतमदा थबक ओइना पांगथोक्तबदी लाक्रिबा मिकलदा मुस्लिम मियामना कांग्रेस की मायोक्ता लेपकनी अमरोंदा इस्लामिक स्कॉलर सिंगना पॉलिटिक्स तौबदा लाइनिंग लंबीदा पुशिना बखोनरिबसी खुदकता तोपियु हाइकी हाई कोर्ट बार एसोसिएशन मणिपुर सिंधुना मंजीपुखरीदा लेबा हाई कोर्ट कॉम्प्लेक्स ता हिजम एंड केसिंग मेमोरियल लाइब्रेरी सेक्शन अमंगसी हांगदोखरे थौरमदुदा हाई कोर्ट मणिपुर की चीफ जस्टिस राकेश रंजन प्रसाद जस्टिस एन कोटेश्वर जस्टिस KH नोबिन बार एसोसिएशन की प्रेसिडेंट KH बिनोय कुमार बार काउंसिल ऑफ मणिपुर की चेयरमैन एन इबोतोम विश्व सरुग्याके
Advocate General Hijam and Kegi ahumlak suba laikhidabaki kumonga mari leinana library section asi laikhidrabaki loinabi TS Gita Susar yaduna hangdokibani. Chief Justice Rakesh Ranjan Prasana Advocate General Oramba and Kena Judiciary da Lauramba Togdang ngasi mirol da kaufade. Mark legal expert oibada natana aiba masu orami mahakimingda library am hangdokpasi yamna fai haiki. If you will be reading the journals and books, you may test it before the court, and that would benefit the judges also, because the judge would find easy to arrive at your decision. Therefore, the books which have been supplied would be beneficial not for the lawyers but even for the judges. Janims के staff nurse launana pagi manung chana examination asida sarugya lagliba candidate sing khangat pagi thabak thodang sing khangat laba expert singda sinabaki mahutta loglaw bungda leba gas agency amaki office building ki ahum suba floor da leba GI facility services koba computer agency amada sinaram le haina KCP poire mete lupna phungtorkli Loop asigi publicity secretary Malem Nganba Mete ki cherol amana Congress government ka Manaraba Institute asigi director in charge na chathariba staff nurse Chaniga Kuntra Marigi Mahota Chaniga Tara Mapal Khak Longnaba Honariba Sigi Matangda Loop ki operation Mangal of Kangai Pakna Thizilubagi Matung Inade Cabinet Mipam na staff nurse Chaniga Kuntra Mari Longnaba Yana Krabasu nurse Chaniga Tara Mapal Khak director in charge na Longnaba Honabada Lemhauriba award pa nurse taraga mangado chief minister amade Janims ki director in charge anigi aron ba chakthumni hari hauji staff nurse aniga tara mapal launaba director in charge na chatna kangon gi wangmada examination asibu thabe yaba candidate listing ma chupna marbudra mangage list ama ahanbo oina thoklaga akonbo oina November 9 gi order da November 8 da soi tawraga November 10 da pauche singda ahenba candidate marifuga 9 gi list ama thokiba asigi thabak thauda sing moirangkhom loklaw bung thongi mayok nabada leba GI facilities services koba farm amada sinarambani tasengna private farm da sinaningba thoklabasu open tender tawduna miyam khangan gadabani hena chamam naribana hauzik thokliba apunba candidate listing ma chamaga marfu humdoi list asi karida yumpham oiraga thokibano candidate sing asigi masa masa gi mahima sing amasung technical qualification ki mark kaya kaya no haibasi miyam da khanghan dabana chatnaba yaroi hairiba posting asida atai category singidi khaidoklaga physical challenge amadi sanaro singi chakthum khaidokribasi karimaram gino amaromda Janims ke authority na sakhanglaba phamung chamaleba hospital sing lanai amasung government ke kharap palliba asida government na phamung chamaleba hospital in haina lingkhat kiba ukhul senapati more amade Bisnupur hospital na yaudriba karikino maramaduna government ka manaraga chatna kangon thugairaga staff nurse launa honariba khongthang khudattagi handokadabani haidi hauji pawgi markana temre amtang laminasi beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water. Sangai Festival the Hangjagadoriba Baby Design Photo Studio Nagamapal Kobe Thamam Lekai Dagi Adongi Apamba Pot America Leviduna Lucky winner Oibiu Prizes Sing Adudi Niamgi Hena Kodong Java Yinjanaga Lupa Chamanga Amadili Sing Chapigi Note Luxury Late Save Sangai Come enjoy the Sangai Fest and please do buy products from favorite stores. Masi Awanu Poki Ahanba TMT Bars Industry ni Industry asi 1993 ki December thada linkha chekibani Saiji TMT Bars asi German technology na sajabani Saiji TMT Bars asi Awanu Poki ising nusitka yamna chanai Aikhoina yum sajabada TMT Bars asi sizinajai Saiji TMT Bars temba sagatpa khudingmak aikhoi gi marup break matungda amuka na taram nokcheri makhata pauda UNC na chathariba economic blockade ki mayokta Bisnupur district ki mafam kaya da counter blockade chathaba hokre wangu kumbidagi Churachandpur tamna purakpa chana thaknaba polam kaya moirang lamkhaida lamdam adongi miyamna thingbaki thabak chathaki
ISCO class Moirang Panchang Lekai Amade Lamdam Adongi Mera Paibi Lupsina Lambi the Lakpa Gari Sing Check Tauduna Juratan Purum the Pukika the Bapo Chekea Gari the Lokaki Block and Loikraba Matung the Hariba Polam Singasi Masamasada Kusinagan Hari Economic block and Maramoiduna Chandel district in Manung Chanba, Sinam village, the Panduna Leramba, Gari Humbudra Mangarom, Ngasi, Tawal Police Commando, Technopol Police, Amade Om Suba IRB, Kanguna, Mapamadu the Putora Krehari. Handang UNC na economic blockade Chathari Basti, Handukna Nabagidamak, Delhi the tripartite Tok Tokibadu, Delhi the Tokfam Tokte. India government ki daita pubang amba mit amalaklaga senapati kangpokpi natraga Imphal manung da oina wari sagada bani haina kaisamthong kendra ki MLA Laisom Ibom Chana phongdokli UNC na hanjin blockade tawbadagi Manipur ki tampakta leiba miyambu olibase khangbangambagi wangma yoksilakle masi thuna losil haudragadi tampakta leiba UNC ki kangbu singi mathaktasu tampaki miyamna wari basi sandurkpa yai Blockade asi hangnana pakona pada India government, Manipur government, Center de Lengak Liba BJP amasung Manipur gi Congress ki daita yamna chawi. Party ani asigi team ama athuba matamda Delhi de chatuna Prime Minister madi Home Minister da khanganba matam thengman khrabani hari. Handang Manipur da UNC na matam kaktana economic blockade tawbadagi Manipur da lairiba school singi van service leptuna leirakpadu ngarang Manipur government na Imphal jiri lambi da thau pusinba horakpadagi ahanba oina Manipur government na North Ewo sida leiba Bakliwal oil pumta school van amada thau liter tara piba hokre. All Manipur Students Transporter Association ge General Secretary Jimmy Tongbram na phongdorpada Manipur da lairiba Tongan ba satragi sangsan sing akan bamong da Manipur da lairiba school van service sing da thau pina bataksilakpadagi Manipur government na atuba matam da thau pibi duna van service hauna ba local agliba khongthang asi thagat pa phongdoi atuba matam da school asigi van service hauna ba association na thorang tore haiki aduna hayeng mong manung sida Friday mong manung sida ko arai ba gari lising ani ga chama chatung si thaulita tara tara je fangalam tam da atu ba da by Saturday gum badagi school service ven sing si resume to bangam na ba khoi phone jari Megi tang tara ka mathoi da added college sing staff jada humfu phauba sarkar na lokat kan haiba wapam thabak to onthu haiba wapam yauna tongan ba demand tawdunanga si Kaisampat lemajam lekai community hall da wakat mifam chatakre All Manipur Government at the Teachers Association na Sinduna Pangto kiba wakat mifam aduga mari leinana Association ke Vice President Dr. M. Somarendra na pongdorakpada Oza sing na taliba demand sing thabak to onthok trabadi parikya amasung mikhal gi thabak amata tawdaba haiba wapam hongba leitre Sarkar na haikiba wapam thabak to onthok tababu pende haiki Saigi absorption tawdoriba koigi approve tawdoriba staff sing se masi service protection pibiba pension scheme lehen biba aduga lemori staff singsina phase manner da hoigi absorption to bodo adugi policy simtang sembi bodo koi pamjay koi semdraga de koi hoji laiba parikha je koi duty lawro haina Manipur University control of examination na koi paupija gare adu college da koi masi koi examination duty si log daba haina koi pirep logjare Humpugam do suba All India Cooperative Week Lampel Pata laiba ICM gi office ta pangthokre Manipur State Cooperative Union amasung ICM Imphal na punna sindura pangthoki bathoram aduda corporation ki commissioner BB Sharma Manipur State Cooperative Union ki president L Tom Pishak ICM ki chairman Dr. N Ranjanana Maroiba Mir Singh oina sarukyaki Role of cooperatives in sustainable development and growth haibathimda implementation of flagship government scheme and program through cooperatives haiba topic ta pangthoki bathoram aduda Best Cooperative Society Award listing ani tarataruk amade Best Cooperative Award listing ani tarataruk na chingba award kaya su yenthoki Commissioner BB Sharma na cooperative movement ke ihawasi hen lehelaba matamdata lamdamasi chokhat lambida changsin bangamgani haiki L Tompisak na cooperative department ke senphamasi pikpana paikhat ningba thabak kaya paikhat na khona bada khudong cha tabak kaya mayoknari phongdoki Raj Medicity Specialty Hospital na Mongsangkai Makhalekai Dalaiba All Manipur Senior Citizen Welfare Association na Jalaiba Oles Homda Pujari Makuk oina lairibi I Bimola Devi bu
sel amata laudana doctor singa ningthina lain bibaki damak amade test kaya panthok pikibaki damak hospital asiki general manager amade atai makok thongba official staff nurse purna makpo all Manipur senior citizen welfare association manipurna thagat phongdorki Kanglaipa Commercial Affair Association Kawana ngasisu naronda yolamba petrol liter chanipalom phagat krai Pagalaba Polam Singh Kaishampata lebe ipsagi office ta paumi sing mamang utki association asigi ko convener Suresh Khangembamna Jingmai rongdagi Mantri Pukri Phaupuki manungda lanai mioi kayana naronda petrol yole haba complaint lakpadagi makoi gi volunteer singa check tawrubada petrol kaya phagatki Pagat kiba petrol sing hayang Kaishampata leba KSA gi office mamangda sarkar gi mamalda miyam gi seba tawriba Rims Hospital Janims Hospital Hauzik hangliba school singi van amade paumi singda yenthokani hariba hospital amade paumi singna makoi gi saktak se pubiraklaga petrol lobi haiki kakiana makatana tongan mafong kaya dasu drive chathakigani hari National Highway Singda Hauzik Chathariba economic blockade asna Manipur gi amatangariba festival Ningol Chakoba Thoromda Sarup Yaba ngamhogdaba driver singda akom lupna sel gi mating pikre All Manipur Road Transport Drivers and Motor Workers Union ge MG Avenue the Labor Office ta sel gi mating kusnakiba tharonga mari leinana akom luki president Ketrimayum Somarendrona makoi gi makai ki driver singa du da angamba kharatang mating pangjabani hauji maudagi tadubi phawgi makta panduna leiba gari singi show kanagumba singa loksinki haibagi pau phangle masi tawbigano haiki tatubi igina mawbukta leiba koi gari sing seida gi gari yankhai muktigi koi ban chogba singna konom blockade chogba singna koi shomun ga haba paw matai masi ang leibu thibani mari lena masingna masi koi lobi singna koi masa gi gari mapu sinebi unattaga masi da koi thoning da thodok yang koi masi thulakani swenu masi khamang moi maduna se mari lena masingna su yingsin biu Driver Union asigi President S Manglemna lambi sida chatana economic blockade tawduna lamdamasda khunda minari ba mioi singda chakheng kaya piri sarkarna highway singa sida road protection matik chana thambiyo haina appeal tawki Secretary N Anil Maitaina ngasi akom lukna driver singda mating pirakpa nungai ba fawi highway singda makoi gi driver singa thawai khubakta haptuna ahing nungthil naidana miyam gidamak mathang pangthokle masida lanai lup singna awaba sing khangbirakpada apen ba phawi haike maina awaba tarba matamda driver sing bu nuksibiduna driver sing sina wari sing bu khangbiduna koi union da lakbiduna driver sing gi awaba da saru yabi nodamta koi masi mayam pumbuna su koi akol ku tharapam thoi haisi khamjal Hayeng November Taraganipal tagi hauna Manipur da phongliba pause pumnamak puthokpa lepnanaba ngasi phamkiba All Manipur Newspaper Publishers Association amasung All Manipur Newspaper Sales and Distributor Association warep lokre thasigi nipanda Prime Minister na lupa chamanga amasung lising chatpi chatnararoi haina lauthokibana pause singda tangai fadana sentham ani asi lowe yadre Distributor singna sale achoi baning thina phangba ngamdabana pause sing office ta chatnariba sale piba ngamdre Distributor singa chatnariba sale piba ngamlaktaba amade pause singna su chatnadraba sale lowe yadabana tangai fadana Manipur da phongliba pause sing phongba lepnana ba phirep lobani aina yadaba thabak sing tawba yadabana pause puthokpa ngamlaktaba amade miyam da yohanba ngamloidaba sigi damak miyam nangakpiu Tangai fadana changsiliba Manipur miyam ge amade civil society organization singna sagatpiu pause sing puthok palle pagaloina na hayang ayuk pung 10 dagi nungthil pung 3 phawba wakan mifam amasu pangthokani haide khongjang asi amju editors guild Manipur hill journalist union asu sagatpiu haide Direct sida hauzi mauget tagi horaga bishama phawbagi manungda gari chamri rom panduna leire Hauzi phawbada numit kuni sujilakadaba phawbasida sarkar asina midyang changbiraktabada driver sing penadre mafam adudagi driver amana telephone gi khuthangda Manipur sarkar gi midyang chingslakri Karena aku sementara aku sarkar buku kiri jadi aku nak lagi jadi sedikit dan ekonomi buku kita aku nak seperti di kanal buku driver aku tahu juga tahu juga kalau tahu pergi oleh seperti itu aku nak jadi thori sini kerana bukan di sini thori je Ayo jom tu family lagi. Aku ni family main meta ini family meta pujuk aku ni gay. Thora lebih lama ada ekonomi kita mana thora nung tu yang ada kan nung tu yang ni tahu.
Sokoturi jo kuineva. Plus amasung man sokoturi. Okay, manam sung gari ayo aku thawai ni na kudi si kandari ada ni na ko. Sekuti na ela pergo ni sa saje. Ela pergo ko lei ni ga. Aku na karam ga. Gari si kya mu lei birim phom du da. Torang na. Aku sida to gi jam dre ko gari. Kamri ni sta le ni. Ni ka no yo ge shuma he ne jo kre. Poching gari si am na kari kari khoi Alu gari na yauri. Alu yauri. Thau yauri. Na yauri, gulung yauri, andrung bila pun. Macam ni. Mesti macam tu. Aku cakap ni nak kari na tahu mana mesti nanti kerja. Yumnam Hudrom Awanglekaida BJP Wangoi Mandal na Sinduna both level workers meet ngarang pangthokre thoramaduda BJP ki candidate oigani hariba Yumnam Nilamani BJP Manipur Pradesh ki Wangangoi Tiken Vice President Khemchan yauna party ki mioi kyana sorgyaki Nilamani na haikibada Kendra si chokotpagi lambida thinthariba se miyamna afaba mingut thagattabadagini rajniti tawriba singna miyam gi thabak tawbagi tangai fadaba leire haiki Childline Infal na Sinduna Chatharkiba Childline Se Dosti campaign ki soruk am oina angang mari lainaba issue da yumpham oiba story writing competition amanga se Gaisamthong Elangbam Lekai Deleba Model High School da pangthokre competition atu da tongan ba school gi mairoi singna sorgyaki ngasi gi competition atu da Leela Singh Khonangkhong High School gi Khundongbam Thoinau Chanuna hanba Kaimpal High School gi Mutung Kalpana na anishubamade Leela Singh Khonangkhong High School gi Pokenbo Abonmaina ahum subatakre Manipur government kudaki oina school gi service tawriba gari singi thau piba gi thabak paikalakpa made hayeng dagi pam mari manga dagi tadana school gari singi thau pigani haina thajab pirakpadagi emsu amasung desamna hayeng dagi khongjang changsingani tawrambadu handokle adumakpo piriba thawasi mawong maril tana chumna pina bagidamak lup anina yengsingani hari Indian Youth Congress ki mideng makada khundrakpam Youth Congress ki thomi singa tongan pa bank singda paring lepa miyamda achathak iyan thokre thorum siga mari lenana committee ki president M Ramesh na Narendra Modi na khudakta lupa chamnga amasung lising chapi thingjin khibadagi miyamda khudong chataba tho alibasi mayukta chathabani haki Manipur Heart Foundation के administrative advisor ओइबा S बुद्धचंद्रना foundation असि मिंगदा heart की problem लेबदगी लायंगरिबा कैसांगथोंग खोदाम लेरतगी नोंगथोंबम नीलोदा लुपालिसिंग तरा मतेंग पिखरे foundation की president Dr. L Shyam Kishore na BPL अमसुंग इमुंग मनुंगी सेल थुंगी फिबम चातब मियोसिंगना heart कमरी लेनाबा लेना गिदमा government na sakhanglaba hospital amade government hospital da लायंगबदा foundation na सेल गी मतेंग मखाता ना पिखिगनी हाइदे CMO Infal East na Sinduna pangthokkiba Healthy Baby Show amasung Best Mother Competition gi fall lauthokre category ahum thungna pangthokkiba changdamnabada position laukiba singna tha asigi taramapal da pangthokadaba state level competition da saruk yagadabani hari hoje pawgi martana tembe amamuk lominasi Constipation sizinabada manung sa manuway taba constipation problem kohol mangami Ikan tanba mangang sana basing musuh kohon mangam. Nomada tumam daida lubu sana ising glass amada chamas amana traga ani dan hadar basis nabi. Constipate. Changi labor solar padagi producing attaba akcham chokharba tumba chaba yaraktaba khong hama numayaktaba singidamak amatta naraba upaidi jolip syrup amasung jolip capsule with changi nesnaview
Vinashya Coaching Center, the best and only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are 2nd position N. Suzena, 3rd M. Basundara, 6th Gary, 10 Yashna, 11 Selina, 13 Devachan, 15 Sujakanta, 16 Ningthem and 25th Apollo. Hurry, limited seat. Break ki matungda amuka na taram nukchari makhataba pauda. Zero haibasi positive natraga negative ni haiba theory si samuraldagi assistant professor Naurem Rabaina Malem da ihan hana puthokre hairi. India ki UP ki merit based tawba Arihant Media Promoters Editorial Board na kupna khanarba matungda zero ki theory si Malem ki miyam da khangan bada akai belaitre haina Media House asina thakuding ki puthokpa Mathematics Spectrum haiba magazine adugi November ki issue da phongdokre hairi. Mayang Imphal Thana Awang Lekai Dalaiba Chirom Ongbi Gambini Devi Mapuroiba CH Loken Hairiba Mio Sigi Punchida Patanunga Thoklabadi BJP Mayang Imphal Mandal Pugadabani Haina Mayang Imphal Bazar Pangtoba Paumishinga Unabada Mayang Imphal Block Mahila Congress Committee State Executive Member Atobi Devina Fongdokre Mahang Namakatana Haikibada Chirom Ongbi Gambini Devi Imung Manung Yumda Lebang Amdaduna Migi Mayumda Saidang Duna Lady Mahaki Manibokti Hospital da Laikanaduna Lady Haiki. Lakadorga Mikalda Tanga Kendri Oina BJP Mirap Oinanaba Sem Sari Bahisnam Kulachandrage Karang 28/1 Amasung 2 da Mikalgi campaign Chathakre. Campaign atu da H Kulachandrana Karangasi Hiram Kaya da Swataba Matamga Chunadraba Mapama Oire. Ithat Oina Lejarabasu government Asina Aseng Bataknabishing Pibangamdri. Thanga ga phangna ba thong ama phawba sembangam dabasi government asigi ason bani haiki lupa chamga amadi lising chapi not general lauthoki badagi moregi miyam na bank ta deposit tawba amadi sel lauthokpa lakpasna token launana ba queue lepna bada awaba mo enere ngasi UBI bank moregi token chanipan yen thoki maduri matung numidang wayam pung manga da phanghongda ba customer singna token pigadabani haina lauksin badagi More Osina Luching Batim Amalaktuna Miangi Irang adu Lakshilaka Q Amuhana Lefanduna Ahenba Token Chani Amagamuk Yantoki. Prime Minister Narendra Modi Handak Senja Tumjabandi Narol the Sen Tungshinba Simbo Quite Money on Tok Nanabagi local Agliba Kongtang Asibo Tagat Pongok Latuna Mass Signature Campaign Majiribange Latin Kanda BJP Mirap or Never Torang Toriba TS Ranbir Sogatpa workers in a Pangtokre. Tamenglong the Su, Miam na Paisha Loktuk Nabonavada, Hena Kudong Chat of Kamayok Nere, District Asida Amakatamak Leba ATM booth Yadavanaram Oiduna, Thonglon Bata Amarom Sure, Masing Matata customer Sinda, Madam Chana Sel Pitok Pisin Taunana but UBI staff Watpana Kudong Chat of Mayok Nere. German Students Association Gay President Banaliana Luchingba Kangbu Amana. No mother chang the Bayataba Polam Singh, Churachan Purgi, Lady Bogoda, Namadi Dukan Singdanga Chattuning Sincre. Blockade Amasung, counter blockade Chatarabasu, supply to Rivasina Taidok Tajin Taudrabadi, housing labor stock as na Hendokna, Konana Ladam Batinaki. Consumers Club Churachan Punasu, Consumer Singh Stock Sing, Narang the King Sili, Jerk Asida, Jomi Youth Organization Ki Makada, Miam the Petrol Liter da, Lupa Chamada, PT Sports Complex Sayantoki. Forest and Environment Department ki Forest Guard from Chamagani Pumatoi, Amasung Forester from Yankai Mapal Lonana Pangtokiba written test Animag Janaroi Hairi. Pam Singasi applied to Kiba candidate Chingi Nona written test Pangtoklagani Hiram Sigamari Lenana, Joint Secretary K. Urilana Order Amatokre. Sports University Demand Committee members sing masung political parties singilu chingba sing yauna apunba mifam ama kodom pokpi da pangthoktuna EITB local da National Sports University soidana sahan bahaina yanakre mafam asida atuba matamda university saba hohanna bagidama state center amasung mari leinaba authority da darkar oiba che chang sing tha bahaina su yanake Jiri College amadi Sorok Ating High School gi teaching amasung nan teaching staff khankiba aranba thongni haiba BJP Jiribam Mandalna phongdokli aranba thongdagi local club amadi lekai miyamna school thonglonduna leiribasi governing amadi government na pugadabani hari
थांजमीबो पिशक कौबा चाही हुंबुत्रा तरे लोम सुरबा सगोलबन थिंगोम लेकाय दगी अहल अमंग ngarang ayok pung mapalom taba matamda mayum dagi thoki badagi hanjilaktre hairi mahak phut manga ga inchi mari rom wangi kulai kuchuni masapai mahak na thoki ba matamda wakthang na ba machugi khongrau ma setke wakthang na ba machugi jersey amalitke kanagum sing mahak pu thingna birabadi manak na police station natraga mobile number 9856686865 da pau pibiu hali Sada Hills issue ki matang da JSC Sada Hills na pikiba ultimatum galoina ngasi ADC Sada Hills ke Congress councillor ama Congress ki resign tawkre Wakot Fight District Council constituency ki karkiba Psychosat Kibjan ngasi Congress ki tokcherage haina MPCC ki General Secretary da Cherol Pisin kibani hairi Thajaba ya pau amana atai Congress councillor singsu Cherol pisilagani hairi panbayai JSC Sada Hills nangarang Congress councillor sing ngasi pung phawbugi manungda Congress ki pham thadopagi Cherol gi copy JSC da yoholakna bakhang kibani hauji sanabagi pawmuk lobirasi ngasi gi sanabagi pawda Gari de ba Blossom School gi indoor shooting center maheng hangtok lagani thoramasida National Rifles Association of India ki honorary secretary M Rajchandra School Management Committee ki advisor L Ibomcha Manipur Rifles Association ki vice president N Indrajit amasung secretary in charge N Rajendra Su sarugiyagani hari Kuntra Subat House that level mini boys football tournament under 14 amasung Kungataruk Subat House that level football tournament under 17 December taraga mathoidagi hauragani saruk yaningba football club amasung team singna entry form laurana bakhanghali All Manipur Gymnastic Association na sinduna kunthag Nepal Suba Junior Senior Artistic amasung Aerobic Gymnastic Championship November taraga Nepal amasung taraga mapanda Kuman Lampak Indoor Stadium da pangtholagani Thau ground da chathai betara suba Jadonang Memorial Football Tournament ki ngasi sanakiba ayuki ahanba ground da DY Shina CY Shibu goal om sinoda maitu pikre ani suba ground da KKF Sina KM DY Shibu goal ani amada nungthil sanakiba ahanba ground da CRY Sina RY Shibu goal amasinoda ani suba ground da CY Shina KF Ebu goal ani amada maitu pikre Manipur Sangai Festival ke saruka moina pangthoka doriba tara suba Manipur Polo International lisingani taraka tarukta India B Manipur gi mahut sinduna sanagadaba sanaroi mangam sung official anigi ming Manipur Horse Riding and Polo Association gi selection committee na laukthokre sanaroi sing adudi S Bimol Maisnam Jawan Pukrambam Ojit Taudan Pradeep Kumar Laishram Thompson amasung Thangjam Ranjit ni Team coach amasung manager oina ke Dhanachandra Sharma amasung D Devakishore ni Amba nasinduna yangkai suba Mr Manipur Golden Jubilee Thorunga Mari Leinana pangthokadoriba Men Physics Jatna Kanglon Singi Awareness Program Kuman Lampak Indoor Stadium da leba Amba gi office ta pangthokre thorumduda judges amadi technical officials singna saruk yagadaba sanarusingda competition asigi matangda khananai neki December taraga tarukhtagi Goa da pangthokadoriba sub junior under 14 amadi cadet under 11 nupa macha amasung nupi macha ge national lengari championship ta saruk yanabagidamak lagliba tang kunda trial selection ama UYLA porompat ki ground da pangthoklagani association da affiliate torba unit singdagi sanaro sing tharaknaba khanghali Kerala da pangthokadaba National Masters Championship ta Manipur mo sinduna nupa sanaroi humbudra nipan amadi nupi sanaroi humbudra mari punna sanaroi chamag yangkhani thoi khankre khangatlaba sanaroi singna association gi chairman dagi akupa marol khangnaba yakani hari hauji sanabagi makhata ba pau boya ningthaujam dagi amuk lobisi Manipur gi tongan ba mapum singda sanakhiba singi makhata ba pauda State League Football Taramatu Suba Manipur State League ki loser team singi ngasi sanakhiba match da mamang sahi gi State League ki runners up FC Jalen Sadar Hills na sahi sigi Taramatu Suba Manipur State League ki table da ani suba position takhiba Traukwa Kaithel bu maithiba piduna Chatharibal League asigi loser team singi quarter final sangkre
All Manipur Football Association na sinduna Imphal gi mapal kangibung Khumul Lampak Artificial Turf Ground amadi Khumul Lampak Main Stadium da Khumukcham Ingosa Singh Memorial Trust na sponsor tawduna state asigi masak narba team tarani thoina saruk yaduna chathariba sahi sigi taramatu shubha Manipur State League ki ngasi sanakiba loser team singi oiba match da FC Jalen Sadar Hills na Traukwa Kaitel bu penalty da goal manga ahumda maiti bupiduna loser team singi quarter final sangkhibani Team animang na apiba matamda goal amamam chanaduna draw chatpadagi kick from penalty mark na decide tobuda FC Jalen Sadar Hills na Traukwa Kaitel bu goal manga ahumda maithiba pikhi apiba matamda sankhiba FC Jalen Sadar Hills ki goal adu Saikho Hawk to boy na match ki 36 minute sankhi Traukwa Kaitel ki goal aduna SIS Mairabana match ki 34 minute sankhibani kick from penalty mark ta sankhiba FC Jalen Sadar Hills ki goal singadu T Nelson Com Patrick Kamai Sangte Malsokima amadi NGB Darpar Mayona Sanduna match asi mai pakhibani Maiti khiba Traukwa Kaitel ki penalty de sankhiba goal ani adu K Phalguni amadi S Mairabana sankhibani match asida Traukwa Kaitel ki sadaroi L James L Amit FC Jalen Sadar Hills ki Henry Gangte Saminlun Kipjen amadi Boylan Hokipta center referee na unsporting behavior gidamak yellow card utki ngasi maiti khiba Traukwa Kaitel loser team da match ani maiti khibadagi chathariba league asidagi mapan thokre league asigi hayeng winner team singi ahanba semi final match da sahi sigi league table da ahanba position takhiba Neroka football club sangafam amadi taruk suba position takhiba Nako Nambun Mapalga hayeng nungthil pung ama makai tabada sanaragani District Football Kunsuba Sub-Junior Boys Inter-District Football Tournament ki ngasi sanakiba match da District Football Association Thobal amadi District Sports Association Bisnupur mai pakre All Manipur Football Association na sinduna Khumul Lampak Artificial Turf Ground da thasi ki tang taradagi team mangana saruk yaduna chathariba Kunsuba Sub-Junior Boys Inter-District Football Tournament ki ngasi sanakiba ahanba match da District Football Association Thobal na Imphal West District Football Association bu goal ahum sinoda maitiba pikre District Football Association Thobal gi mai papugi goal singadu M Naresh na match ki 13 suba madi 32 suba minute goal ani sankhi atopa goal aduna Raj na match ki 33 suba minute sanduna match asi mai pakhi match asida Imphal West District Football Association ki sanaroi Premananda da center referee na unsporting behavior gi namak yellow card utki Tournament asigi anisuba match ki sanakibada District Sports Association Bisnupurna District Sports Association Kakchingbu goal mapal anita maitiba pikre District Sports Association Bisnupur gi mai papugi goal singadu David na match ki manga suba 29 suba 34 suba madi 36 suba minute goal mari chanki Bishal na match ki 19 suba 38 suba madi 39 suba minute goal ahum amadi Romeo na match ki 35 suba madi 33 suba minute goal ani sanduna match asi mai pakhibani maiti khiba District Sports Association Kakchingi goal ani du Konalis amadi Ijaz na match ki 59 suba madi 34 suba minute sankhibani match asidasu District Sports Association Kakchingi sanaroi Anal Simda center referee na unsporting behavior gidamak yellow card utki thasi ki tang tara mapalgi nungthil pung tarani thogi minute tara manga chatpada District Sports Association Kakching amadi Imphal East District Football Association ga ahanba match oina sanagani ani suba match nungthil pung ani ga minute tara manga chatpada District Sports Association Bisnupur amadi District Football Association Thawal ga sanagani Cricket ahanba YWC Trophy gi ngasi sanakhiba match da Sarchi Langthabal amadi Sonalika Kunung Mamang mai pakre Young Welfare Club Langthaban sinduna Langthaban Public Ground da team tara tarukna group ani thongna khaidokuna thasi gi tang tara mari digi chathariba ahanba YWC Trophy gi ngasi sanakhiba ahanba match da Sarchi Langthabal na Night Watchman thangbai banbu wicket mapal da maithiba pikre Sarchi Langthabal na toss ngamduna fielding side khanki Night Watchman thangbai banna ahanba batting tobada over tara manga da wicket loina turaga run nifu tare khak loki masigi pakhumda Sarchi Langthabana ani suba batting tobada apiba target adu yauduna match asi mai pakhibani match asida Sarchi Langthabal gi sanaroi Subhash Chandra na wicket ahum lagduna man of the match takre ani suba match ki sanakibada Sonalika Kunung Mamang na Pioneer Club Langthabal bu run 63 ta maithiba pikre Sonalika Kunung Mamang na toss ngamduna ahanba batting tobada
over taramangada wicket mari turaga dan samaga sumna tare lauki masigi pakhumda Pioneer Club Langthabana over tarahumdoida wicket noina turaga dan nifu mathoi khak lauduna match asi maiti khibani match asida Sonalika Konung Mamangi sanaroi sanana wicket ani amadi dan kunthra mari lauduna man of the match takre Kang Hana Minister Oiramba was joining sponsor Toraga Ibodo Moirang Popa Kang Committee na Sinduna Thasiki Tang Mari Dagi Kangkut Tarani Toina Group Mari Tokna Khaidokuna Ibodo Moirang Popa Sanglen Kangchang Kawada Sathariba Hunger Masters Kendra Wise Likam Knockout Kang Tournament ki ngasi sanakiba ahanba quarter final match da Thangmaiban Kendra Kangkutna Yaiskun Kendra Kangkutpu Panjil Taramari Taru Kaptuna Maithiba Biduna semi final sangkre Hayeng Anishuba quarter final match da Wainam Kendra Kangkut amadi Thongju Kendra Kangkut ka sanagani Thagachari boyai Hausulo islapadanga sinumagi ba inga sagi paw mo lobirasi ngasi nongmagi oikiba aying asagi pawda ICAR Lampel Patagi Pangpa Paugi Matung Ina Ngasigi Kwaidigi Sakiba degree Celsius Kuntaruk Dasmik Ani Kwaidigi Ingba degree Celsius Tara Dasmik Taret Nungshita Yawba Ising Manil Gisang Ayukta Sada Mariputaruk Nungtilda Sada Yankay Humdoy Oiki Ngasigi no Shukide Hausulo islapada ngasigi maroda paw amuka na pizari Lakadar Mikal da Congress na amuhana government semlabadi thabak phangjibana Naha Singh thabak pibada ahenba meeting thamgani haina Chief Minister Akrami Bobina phongdokre Manipur Miyam da hauzik thau phangdabagi awaba lehelibase Indian Oil Corporation na thuanbani haina Transport Driver Council na maral siri amade ENC na criminal order ihau sagalibasi mideng changrabadi kangum mastergi marakta pamdaba thodok thorpe yai haina lok kaya na phongdok narakli Nastigidi ISTV na pisaba pau matang slojere ngeng tabiri bising amukana